hoi thaina gi British ki rule gi MLR and LR le Lariba Ching Manipur upon Bagisida 90% na Hui Ching oire, 10% na Valley oire. Valley the Loinama Laga to Antamba Fru community Kudim Labia. A Chobo issue the Nomunogi population the Hangale, Lampak Sok Pudi Hangalate, and the Kamai Dodona. Rule Magi Makada, Kari to Gudagi, a quite machines in Nushin, a quick generation, later, a generation, looking Matamda, Tung the late generation, the Kanbudin Matotari. I know Zilapa, Kor, Ratan Tatana, Adaga Ambani, a Pargama, Mayam, a quick sea, because you put with them. And a Kamai Toroga, Kunda Mineriba, who say Cookie, Oigera Naga, Oigera, Hado, Oigera, Kongsai, Oigera, 1951, the Gilo, 1961, the Gilo, Suyana, Bagi Makada, Lerakanda, Leminabayaba, Chingtamani, Hoi Karigino. Petribida, I get done by the majority or Jeragosu, Okoisi, sing the Labia, Kudonsa, the lady. To come in, what is the Pazana Sanaka? Eh, when a lege, Tabaksuki hike that is mine to Weaba, Labia Daba, Sumina to what leads the labor, Adu Labakana, Hoitoro Kondana Nagadi, Nushi never say Hanaka. Communication gap labor, Mana Nagani, Mana Kukini, Mana Maitani, Mana Adumina Lagadi, or the Tungi generation, the D, Madu Afabo, or in a Kali, Swice the D, Hena Pavayaba. Punit Leminaba, Swai the Karigumba, Solutionama, Natana, Suggestionama, Ozagi Ming, the Kari Lake, Doraka Hena Koi, Henushisan and Labu, we have a cable. Masi, to me, Ojana Hibum of Hoje, Mayamna, Manipura, Mayamna, Filton, Siki, Wahangse, Amawe. Adona, I quite himinable Taradi, Lepak Amada, State Amad Leminaba Taradi, Punamak Chamana Chokat. Thorangi, Jokaninga Gitama, a system of Semba Changi. Yes. System Mama Hana Semba Targale, Hoje system lay low lay, later so, Matamatamgi, Karina Pagadra, Karina Wagadra, Haibagi. Yes. Maramdi, Lady Haiba, Chokat Pai, Chamanana, Madugi, Hana, Hiram the Bangam, Lamdaba Poto, Ziki status, Sama Leva, the Luni Yauzareva. Adumani Yauzar of Nena. 9 Chahi yang kai mamang da akhoi na khalamba police do hojik madu apply to se bi yadre ba ja aduna matam gi system do madu afaba kari wai gadra haiba do akhoi tanami na raga madu semthok gadabani aduna adu matam da akhoi chokhat padu balance wai ba ngamgani natar tarade hojik uchumi ching da adu tawba yade adu laibi yade adu sabe yade haiba tarade majority ahe sing natraga karigri paisa paip myam se tampak le hairisini adu eradi loina ada saba yadrabne na taw yadrabna loina tampak da tokhat patabni tampak loina tokhalo kanda madu gi advance lejarani akhoi te advance stage yamna laigani adu eradi madu da ada laiba mi duna karigi loina adu da tokhaliba semkaliba haiba ju mu lakni ba adu ngasai system aduna mana tawjane sending le so semba yadabagi aduna oja khoi state amane haibagi Wakalon the labor tarade, state amada lamina banana ID system se akoina yanaba ado ama akoina matamatamgi matung in a semba to de targa labra in a lowe, semaina loina makna akoina deny to say jabana jade, akogi maduki tamakta representative legery, ojik tribal ki representative legery, Nagagi cookie to ichino, Maduki Kariashara, MLA machine P. Yame Habitudi, Adusha Tudum Chunto, Aduka, Masaki, Masida, Koki, MLA sings in a representative sings in a Madigi model say, mechanisms, same good of an Aduna Makoida, Koina head, the Hybe say, Moy Mayam give me Hutni, do Manipurki, Lengak, Nagli, Mapima Pasang Lady Bani. Asiway so, Madu Toserso, Makoisina, Madu go to Tadaraga, Tabak Togudabani Hava. Aduna, stakeholders in Mayam the Tanaraga, Kogi, Chokat Pada Masi, block later, assist the system adre, a sit of Yadre, Hybe say, Moy the convinced Tonaraga, Ozayana Gredi, Grigitamak ching the farm to Viade, Aduda to Viade, have a like it of no, Madu laying a Kadi, a quite. Quite mean as you popped out of Mamma, Chokat Pudu, Pashapai Pudu, Manabi Aroeva. Adu Manahan said day, I saw area do the Kanoma expand promote of Tabane, promote of Wukanta day, a quite commercial, the human beings, the world economic today, a quite relationship exchange it on the Badar day. I turned the Toge Haradi Yaroeva, business to Yaroeva. Aduna, Masi system Sigitamakta, stakeholders in Mayanda, government Lengaxina. Meeting Pamlaga, process Amachange, committee Amashem Lagago, Masi understanding, reach out Ama Aquina Hanachange, Aduna,
rich so to the big ching the innocent way na labor me sing do labor sing to the MLR NLR lay mobile to top ya the high big cut the pause tie ba adu cut the moi cook the chang kre ba adu bu madun sopa keri effect to keri have to din tak pi de ba adu madu system to hong la akoi development da sharing tawraga sharing ko tawraga sil lakpana nang economic da tungi chorong suron da angang gi akoi tungi tamak te sina have to di madu ki tak pi ram de ba only add to the adu yade adu yai adu tawkhrani have ki destructive ta negative point of view the go mayam sida adum tham khare ba adu akoi ki where ba elected MLA sing so much people sing the chingi people sing so educate tawde ba adu som da su akoi phap ta min ba se leite ba aduna aina chief minister da chahi ani gi mamang da adu gi amma mamang da yarade stakeholders sing mayam sida government na kobiraga loina khoi gi inclusive of all communities tribes who settle in Manipur ko punama kobiraga city people convention da achauba mi pam tawraga stakeholders singa akhoi gi Manipur ki demographic aduga geographic ki ko trade aduga misunderstanding dispute labor maya aduga development da natraga farm da mase ama akhoi tanamina raga yamna consensus oiba akhoi apunba Manipur stakeholder gi ama in development ki balance hoiningai da ama thamak targa le haibase ai akhoina thamjakibane adubu thabo oina topthokpa ngamkidaba haiba tare aduna ngasi ojama sidi people singi asoiba leiramba ya innocent singi adubu akhoi representative singse tapaki waigera chingi waigera moino mase wogop tawde mase ki mase da moi thawai yaude haba adu sum akhoi magi ama issue da ngana da mai da tum thairaga chakhreba akhoi ngasi ki politician singse hairaga moi heta sawe adu sengna aibada akhoi ngasi ki politician singsina kari politics tawgadabno state ki kari politics no aduga ojegi ki present politics kari no aise madu chapchana phap tabiraga thabak se changsan bira batarade hoji hairi ba dispute mayam akhoi ki miscommunication kep mayam se leira roi oja aduna aigi as a opinion ama indigenous people forum oina phongwai ba kanda ching the lam yam le akhoi economic da Manipur da chokhat se hairade akhoi ki lam leiba mina lam putho paisa leiba mina paisa putho idea leiba mina idea puthoroga amata oina ko phajana chokhat pa adu bu ngai aigi lamda ojagi lamda aina thaba su kan adudi understanding ama agreement na condition leina gani na whatever lease oigera ama oigera adu togani leiba yadrasu donor oigera gift oigera or lease oigera adu lakani na adu maina akhoi system ama hongderade aidi paisa di paijade ojana di paisa mayam paire ado aigi mafam da thaba tawka paisa yaudredi tawba yade adu ibani se sharing tomina ama change oja adu masigi mechanism masigi reach out masigi amata oiba phap tamina ba asidi ngasai ki elected people singsina oja masigi educate se ching mi singda educate topic da bani plus stakeholders singda masi phajana tanaraga government da ek adu leijarasu akhoi gi farm gi natraga kaino gi interest ta general da akhoi tongan ba akhoi police ama puthopa kai dena adu mak togadabani aduna hojik sidi akhoi gi masigi kaino sida de oja phak tamina ba ma anobo police ama puthoda ba tarade hoji leiri ba sidi akhoi sumaina tum leiraga issue da base tawraga exam hena le hale akhoi da gap hena le hale aduga ngasai ki wakhan je pik hale aduga akhoi da masigi sina differences hena people le aduna oja ibani thabat tominaraba farm tominaradi ibani the differences leroi adu kumba differences mayam lakre aduna center di khangde amade fund tanba haiba ahaiba kayamayam tampak ta leiba haib tare chingi khangde tam aduna mai convenience mafam da tawning banina madu tawruba kanda sida loina ayamba sengka khre sengka pa kanda mi khrana otherwise mu lore aduna hoji aishu ai seng haibda ai tribal oiresu aigi lamda ai project ama paikhat ki haiba kanda aigi su difficulties le maram the system duna I want the lamdu yonba gi agreement do later de aina tawriba do de kaino illegal oidere ha adu already aina lamda pata leba mafamada natraga kaino ma da phajana aigi minga agreement tawnar lair kanda isu tawninge ha ba ko wakhandu adu do oininge plus loan ju lobo ya ba hoji chingda madu mayam system hoi pata du later su chingda kramaina loan lobo ya bra haiba police isu akhoi leitri ha ba loan lobo ya darabne na chingda
any promote ama tauge entrepreneur gi entrepreneur gi farm gi tukang gi tau kan da akhoi loan lobu yadamne na capital du leitabne na masi asida akhoi se sonthabane ha masi gi area da de akhoi gi mi sina naina dre ha ba takpa gi mi na su masi da dambi dre ha ba se adumai na ke chauna leoja aduna hairi bo jana haibu yamna chumbani mase lenga pamthoi aduga seso sing su adurom da wakhan changbiu laina na lengak sina akhoi gi representative sing sina masi karamaina anoba policy puthok sera haibu di hujik khanba matam yaurabra haina ai lojeja yam suma phomni aduna swaisi khana udagidi khoi sai differentiation myam leiba amaga walap thongnabagi pulla kana chaminaraba thakminara kan dudi akhoi madugi nungsinaba prem amasu lagadore aduna sarkar na su yam phajaba jan takpi do achowa state da city convention da mayam gi leiba wakhan da leiba singdo akhoi di chatkini akhoi na chai 100 marfu pusi gadra kanam khumde tungda lakadaba generation du gi dam da koi kai makhadi taw mathau tai thamjage